Manipur ki Kongjang Sogotuna Tidim Lambi amadi Uripo Kangchup Lambi da Miyam na Cape ki Mayok da Kongjang Changsin Kre Police ka Kongjang Loi Singa Mukna bada Paumi ama yauna Mioi ama Sokle. Citizenship Amendment Bill na Manipur da Kari Sokhanba Yabage Haibudu Kupna Nainabiu Bill da Yauriba Laibak Ahumgi Dagi Laktuna Manipur da Laijage Haiba Mi Masing Kaya Yamna Laibage Haida Chief Minister na Horticulture Department ki Mingda Imphal More Lambi da UV Kwa Maru Hawaii na Chingba Potlam Singda Logi Wangda Tax Yauna Lobadagi Karbar Tauba Ngamna Drehana Driver Singa Maral Sirap Amasung Manipuri Jagoi ki Oinam Dhoni amadi Sumang Lilagi Saugrakpam Hemanta Yauna Laibasagi Artist Nifuga Nithoita President Ramnath Kovind na Sangit Natak Academy Award Lishing Ani Taraga Tarit Kusinatre Mayam Kurum Zari Dom Yang Berbesi Impact News ni Prime Time Manipuri News Bulletin Dai Kaidem Jantazina Hosi Pungja Si Faugi Maru Ibe Pausing Mayam the Pizari Manipur People's Against Citizenship Amendment Bill 2016 Manpak ki Kongjang Saugatuna VIP Road Oiriba Tidim Lambi ki Mafam Kayada Miyam na Lambi Mayai da Famjinduna Lambi Tinglamba Singh Manipur Police na tear gas cell kaptuna Tankhai Kre Police na Kongjang Loi Singh Tankhai Bada Mahiroi ama yauna Kongjang Adubu Pau Loba Changsiluba Paumi ama Sogapan Kre Ayupung Trama Thoi Taba Matamdagi Hauna Tidim Lambi ki Hodam Leirak Tiam Leikai Laimazam Leikai Tiam Leikai Takhel Leikai Dobi Machu Leirak Kwakachal Bazar Thonau Zam Leikai Sangai Pro Ghari Malom Segaro na Chingba Mafam Kya da Miyam na Thorpuna National Highway Sigi Lambi Nakan ama Thingki Numidang Wairam Mioi Kaya na Punsinduna Tidim gi Kaishampat Tamna Miyam gi Khongchat ama Laki Manipur Police ki Maikai dagi Lambi Thingliba Singh amadi Kongjang Lakiba Miyam Tankhai na Hotnarabasu Mai Pakide Miyam gi Kongjang aduna Hodam Leirak Mapa Yorokpada Manipur Police ki masing yamlaba police personnel thomjal laktuna Kongjang adu thingna bhotna thei mafam adu dagi makata na Kongjang adu chatna bhot narakpadagi tear gas cell kaya kaptuna miyam adu tangkhai ki Kongjang Loi Singh gi maikai dagi police tamna nungna thomki nungna thomlakpa juda impact tv ki camera person nangmairakpan Bishorjit ki makhongda nungna panduna soki loina na police na tear gas kapada mahiroi amasu makhongda pandagi soki Manipur Langak Amadi India Langana, a kind of a meaning of some hope Manipur Amadi, Northeast, Amanda, Amaka, Kanabasan, and about them, my used to them road. Nakalam Romda Uripo Kangchup Lambi da Su Maikai Dongi Miyam na Lambi Tingduna protest Tauki Uripo Hoba Overbridge Makongdagi Naurem Tong Faugi Mafam Kya da Miyam na Lambi Tingbada Natana Famzinduna Kongjang Changsinki Adubu Kongjang Aduna Anaek Lining Lai Solamadi Essential Service Kamari Lainaba Singi Oinati Komtoki Adubu Gari Taina Fam Laitabana Lambi Chatok Sasinda Jaw Nukudong Chadam Kaya Mayong Hanki Sigi binze Northeast pass out about binze and de adobo hujuji honorable chief minister oiro amoro amatang chulai ba ki oiba makhatang namona rajagi mayukta lebida khoi yaning de habado amatang chungmoina makhoi gi machindagi khoi kemda ta da khoi pen de makhoi da chu khoina aduna akhoi uribo apun manupi lupsina masigi changapa khongjang khudima akhoi matam khunida dum saruk yajagin Manpak co-convener Fundrai Mayum Abdullah Madi Hatada Laiba Public Hospital and Research Institute ki vice chairman Yung Khaibang Wahajudin na Lambi da Famzinduna nama son kre Hatada su ngasi miyam na new chekondagi minutong taba Lambi da Famzinduna Kongjang Changsenki Numidang Wairampung mga makhairom tarakpada mayra thanduna miyam na hanbalay na Kongjang Changsenki
Masisida kanagumba yeknaba singna provoke tawnaba honrapa matamda ida isa khudimagna sapchana madugi paukhumda aikoi piminasi moina tolokpa RSS na amadi adumlaba tongan ba agency na aikoi miyambu masoi tanaba tolokpa provocation dagi aikoi punamak section minasi amsu sapchana thengna minasi hayek so adumag menpek na gi state di makha adumak tawgani wadiba kai to badar kala puro menpek aisu menpek ko convener ni miyam apamba karino menpek ki apunba aikoi gi tongan luk mayam ko yaw karam babong de station tawsige haiba khongjang singdo adudagi makha tanum chahingani ngasi Thobal district ki Khangabok ta leiba Eastern Star Higher Secondary School gi mahiroi sing na wakat khongcha chatkibaga loina na human chain semduna yaning da phongdokrai school asidagi hauraga Khangabok Bajar fauba wakat khongcha chatlaba matung mafam adumakta da mahiroi sing na human chain semduna bill asigi mayokta yaning da bagi kholau kya su lauki Manipur Khadi and Village Industries Board Lamphel Pot ki Training cum Production Center mangasi Chief Minister Nongthomam Birena Sangakre Citizenship Amendment Bill asi miyamna munna nainabiduna bill asi na Manipur da kari sokhanba yabagi haibadu khangdokna bo hotnabiyu haina thawramadugi khudong chaba lauduna Chief Minister na Manipur miyam da appeal tawkre loinana Bangladesh Pakistan amde Afghanistan dagi laktuna Manipur da leijage haiba mioi kaya yamna leibage haiba wahang hangladuna Chief Minister na kep asina Manipur da sohaloi haibagi mawong da nakoina na phongdokre thoramadu da Chief Minister na hai Manipur da leirebe electronics media sing da bill asigi matang da khana nainabada bill asida kari yauri kari sokhan gadauri bage haibasi marik chumna naina haningi hainasu Chief Minister na phongdoki ngasigi thoramadu da saruk yakiba Trade Commerce and Industries Minister Thongam Bishojitna khadi gi pothok asi yokhatuna ishana lamdamasi da sajaba khadi gi pothok sing sizinabagi mathakta mapan leibakta thadokpa ngamlabadi lamdam asi khaknatana India pumbagi senmitlon da chawna kanaba phangangani haiki I minority ni, I indigenous population ni, I di protect ko, I di protect ko dabne, I di indigenous mut, I ki soktana ba I ki kari lege haibi haibide, I ki hak ni. Bharat pumbagi bill parliament ki bill do, I na madu Bharat pumbuda sa na ba yaro ina, hairu budi I yagadra. Handa ki amendments ita hairai na, no sahi tarama thoi hairam bado, sahi tarukta tenzal le haibo. Same subject ni ko, tingji aduga bill body su nahi na siya si. Sahi tarukta tenzal lakpa. Masida koi sokra sokta na biro nangai koi the citizenship piu hai mi kayam lai Manipur da Bengali Hindu kayam lai Gujarati Hindu kayam lai Punjabi kayam lai India ki nate ko Pakistan or Bangladesh or adudagi la citizen piu ba kya lai ang naina biro di bill du puthoga pairwise naina biro di amphaba praja ju bha ta ga ba as ongtoi ba ha koi pre merger ha independent ha an adon chakre bill ki what actually in the bill se si naina biu hai bne ba koi na hai Citizenship Amendment Bill amadi Manipur ki tungan ba issue kaya ki mayok nanaba political party tragama thoina punsinduna Manipur Democratic Alliance koba lupama semkre haukiba January kungani panda all political parties ki mifam famlaba matung mathangi numit January kungamapan da Delhi da Union Minister amadi MP Singh da taknanaba chatkiba party tragama thoina punsinduna alliance si semkibani Hotel Imphal gi Sangai Banquet Hall da pangthokpa Paumi Singh unaba amada Shiv Sena Manipur State Unit ki President M Tombin hai karigumba CA bill asi miyam gi aningbagi mayokta Rajya Sabha da pass torokpa natraga putholakpa tarbadi miyam na changsilakpa khongjang singda alliance asina mapung fana sagot kani amadi saruk yagani haina achetpa fire phongdoki North East dagi aduga maru ina Manipur dagi aikoi masi mapung marai phaba adugamba withdraw ama tawdri phawba koi hanba laitana aikoi sanction anabugi warep amaga loinana ngasi aikoi Manipur Democratic Alliance ba aikoi adugamba alliance amagi aikoi gi pandam amagi makhada aikoi withdraw tawdri phawba aikoi bill si withdraw tawdri phawba aikoi hanba laitana sanction ba maru ina gahati de piba Ramadhav ji gi speech ta house puthoga pass tawni na haibado house ta puthoroi haibadu di ngarang phawgi bulletin duna mayek sengna mayamna khangbi khre duga
तसेंग भारतीय जनता पार्टी को फिरेप्ती पॉलिटिकल कंसेंसस लेरब मतमदा बिल पास तौगनी हाइबनेना हौजिक्ती बिल असी पॉलिटिकल कंसेंसस लेतबना मरम ओइदना हाउस ता लारो एबसि ngarang gi bulletin asina khangkhre aduga tai train thoida puthogbu wafamsu leite Political party taret na punsinduna semkhiba Secular Democratic Front Manipur SDFM gi maikai daki hauzik leiriba BJP na luchingba laingak asina President Fawba yauna masagi autonomy leijaba institute mayam ama lana seasonary haina maral sirakli wafamasi sanjitong hauki vangda leiba Manipur Pradesh Trinamool Congress Office ta pangthokpa paumi singa unaba mada SDFM gi wangangloi soram iboyamena phongdokhibani India gi President Ramnath Kovind na January kuntraga mathoida parliament session hogdokpada Rajya Sabha na faw pass tawdriba CA bill bu chana hannabagi apamba phongdokhibabu influence tawbani hainasu phongdokhi Autonomy lejaba India gi institution ayamba lengak asina lan season rak dama khoi gi khubam nung da thamnam gi dama khoi control to unna gi dama da aran bal lambi da season ra I haiba gi khudam di ngasi RBI da thokri ba wathok CBI da thokri ba wathok even court phau da ma khoi na lan lamjing ngak na court phau da achum wayen phangnarak da ba aduna huji akhoi na Manipur gi praja miyam da amadi civil society punamak ta khoi na appeal tawjaning basi khoi MLA humpu leiriba khoi Lok Sabha gi MP adagi akhoi gi leiba CSO sing political party gi leader punamak se akhoi ama khaktang oina punjan na re haira kan je da warep si lawminna ba aduga punna thengna minna ba aduna hena effective oigani Shiv Senana CA bill asi mamang daki oppose tawduna lakli amadi makhatana bill asigi mayokta leigani haina parties gi luchingba Uddhav Thackeray na phongdorakre hauzik Delhi da camp tawduna leiriba ni so amadi MSU gi team na Mumbai da chatuna NDA gi alliance Shiv Sena gi luchingba Uddhav Thackeray amadi mahaki machanupa Aditya Thackeray unaduna CAB oppose tawbina ba taksin bada wafam asi mahakna phongdorakibani hairi mahakna makhatana hauzik CAB support tawriba party sing mahakna personally wari sagani haibagi thajabasu pirakhi hairi Bill asige mayokta taksilladuna MPCC ge team na ngasi su political party gi luchingba kaya unakre ngasi NCP gi luchingba Sarat Power amadi MP Supriya Power ga su unaduna bill asige mayokta lepina ba taksinki Manipur gi hana ge Chief Minister Okram Ibobina luchingba team asina ngasi CPIM gi luchingba Sitaram Yechuri amadi Trinamool Congress gi MP Dr. Saugata Roy ga su unaduna Rajya Sabha da bill asi puthorokpa matamda bill asige mayokta Lainaba amadi lobby chathari makhatana su political party ki luchingba kya ga su unakhi gani hairi Bill asigi mayokta haukiba February ahungi numidangda yairipokta pangthokiba Maira khongchatta downtown Gelhomi haina laukiba leiti haina Maira rally edu da sarukya kiba Tulihal Idiga Youth Development Organization TIYDO gi secretary Gia Judin na sengdorakli hiramasugi matangda hatada leiba amokoki office ta paumi singa unabada TIYDO gi secretary Gia Judin na makata na hai People's Alliance Manipur na sinduna pangthokiba numit adugi mairagi khongchat aduda yairpoki tongan ba club nipa namasung maira paibi love ama yauna maitei amasung maitei pangal gi apunba mioi masing lishing aniga chamanga romna sarugyaki apunbagi saktam amaga loinana CAB gi mayokta changsin kiba khongjang adubu mioi kharana lan uhanaba hotnaba thau mawongda semjin sajinaba video clip ama social media da sandorokpa laibak thibani haina phangdokhi Asigumba maira rally asida Manipur Yellowmi down high kiba laikhide asigumba video clip Dr. Tawduna Thadorak liba asi kanagumba kharana pre-plan tawraga Kanglup masen marakta yengthinaba pokallaga sangsil liba iho asi nathainabu honarakba aronba khujin thaurangni lawe makhatana video clip asigi matangda samamnaba pokpi danaba protest sinja langja khiba club amasung maira paibi loop mapanna miyamda apin tawjari makhatana keki mayokta tumba chaba khangdana hona jariba miyambu amasung loop singbu lana uhan bidanaba apin tawjari Kev ki mayokta pamna sangsilakpa khudingmak support tawjagani haina su haijari
Miyam na khongjang changsin ba matamda hingsa yaudana democratic oiba mongda changsin biu lambi thingbana chingba tawbiganu haina IGP John Wan Clay Khongsai na miyam da appeal tarokli ngasi Imphal West SP conference hall da pawmi singa unabam da ke Khongsai na hai miyam na khongjang changsin ba da maram oiraga maram chana democratic oina changsin biu changsiliba khongjang aduna atopa mioi singda akaiba pidaba mawongda changsin biu haiki nakalorom da hauzik World Bamboo Workshop tawribana maram oiraga malem gi tungan ba leiba kuntra rom dagi mioi humputra henna hauzik Imphal da lady haina SP Imphal East Police ki SP Megha Chandrana phongdokhibaga loinana yariba makai khudakta lambi thingzinbana chingba thawong sing tawbigunu haina appeal tawki It is our request that all forms of protest should be democratic, should be dignified also. Whatever protest has to be controlled, otherwise should be done in a organized, democratic and dignified manner. Imphal dasu adum 144 dum leibani. Every 2 months adum renew tawraga Imphal East West se. Ekta thola ga sorok ta lambi da thingba chaliba praja miyam da khudong chadaba pibase masim ta tawbiganu ngasi su makta su longkhongdong ba karma kaya lakpada achauba panba moidana praja miyam du hena waba moi madu yaragani masim tang tawbiganu oina ai media thru da appeal tawjari. World Bamboo Workshop haidana amasu tawbuni masida more than 70 foreign delegates laktana India ki delegate mayam ama lai continent loina maktagi mi se loin yawbani moisu city sigi phajaba yengdana khotana tawbuse sida koina yam democratic oiba mongda tawbiyo aduna makon thokpa natraga koina crowd control ki tawba sorok mayaida sat hingjinba masi prithvi mayam gi mamangda kari oina portray tawdi gadage se mayam se laga khoi lamdam sida thokpa bamboo product kumba khoi masi promote tawna ba honabda aso apan boiba sigum sisu khitang mind da thambiraga aduma tawbiyo. Horticulture Department gi mingda Imphal More lambi da UB Kwamaru Hawaii na chingba potlam sing puriba gari singdagi ain gi wangmada tax wangna lobadagi karbar tawba ngamnadre haibagi wathok ama lakli Imphal More lambi da cheliba DI amadi atopa gari kharana UB Kongkwa amadi Haira na chingba potlam sing Imphal da puthokpagi lambi da Horticulture Department na lawriba tax yamali piba ngamloi hairubadagi gari sing More da amuk halan kre ngasi Imphal More lambi da cheliba DI singi driver singa paumi singa unabada driver singna More dagi DI ama UB back marfu amadi komkwa back kuntra haptuna Imphal gi damak thoglaki More da Labor Horticulture Department gi check post ta khamduna potlam sing adugi tax oina lupa lishing ahunga chama Piram Gadabani Hairaki Hairi, Nakalamuram, the Horticulture Department gi check post adugi staff singni haiba misak amana shell suna pide haiduna driver amana piba sel laimaida langthokpagi video amasu social media da thagalakpasu thengnare hairi. Ini lo habis nanti kau je, kau itu sudah cepat habis nanti, pulang cepat nanti, kau mau ini menu, si highway sida. Aduh, yang mana ba, kami simba ga lupa kaya lori ba, bos tu tidak le, Hawaii tu tidak le, UB tidak le. Hari ni hoti cakap je, di pameng gini anak kau je kangna, canggih, token loge, ini tahu ni. Aduh kamu ada semua, kalau kamu, aku ada semua tahu ni. Aduh ni pas semua macam kau kau nak dengar gini pasang piu ba. Noina sudah pasal lau boy, tanah kau sudah receive kamu kat Receive piu ba. Jangan nabi mana macam pun macam rate am sentuh kan, kabar dah habis lah apa. Kabar dah habis. Temuan hai ba pasal sedegi taga si pingam daga di gari halu hai. Pare ajo waru udegi halak tanah Ismail lere ado Ismail sem mathang manau makatan tau taga di moye de lere ba khoi je amra sat pasu ngamaro akhoi di gari thoruga hinga saja buni. Ado moi si mai lene ba authority department singna thikat pirga kadi karma tanaba ya ba ge moi kitang poktak pibi oina mamang homai thamjari. Kungkwa bek amada payang khayang khayi chang parakan maito sale siju aiga yamna ningai changda nei haitare mokoi kitang mokoi juwa kan bakra hai maina palendong phani khoni gaina mo maina haira kan da yamna nuai tana sale ai gai chatpa matam da ju Amaromda More da Tata Sumo amadi DI gi apunba association ani gi president ti Saiboy Haukif amadi RK Iboema ga pangthoki ba paumi singa unaba amada ngasi ayuk Horticulture Department gi staff sing amadi gari driver singa pau fauna daba amadagi tax lobgi matang da thoki ba wahau adu thigatlubada Horticulture Department amadi driver singi marakta leiramba argument wakhal tanakre hairi DI ga Tata Sumo More to Imphal gi marakta apunba association na adugi matang du da inquiry tawe khoina phangriba matungina sigumbasi kamta su leite ado kajiktang mohoina amani na manungda
ꯁꯦꯜꯒꯤ ꯀꯩꯒꯨꯝꯕ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯍꯥꯏꯗꯣꯛꯄꯅꯦ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯨꯂꯞ ꯖꯣꯏꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯥꯟꯇꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯤ IFCTꯗ ꯃꯥꯁꯇꯔ ꯔꯣꯜ ꯑꯃꯁꯨꯡ ꯋꯔꯛ ꯆꯥꯔꯖꯇ ꯆꯍꯤ 30 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯔꯤꯒꯨꯂꯔꯥꯏꯖꯦꯁꯟ ꯇꯧꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ All Manipur Irrigation and Flood Control Department Employees and Workers Organizationna ꯐꯣꯡꯗꯣꯔꯛꯂꯤ Joint SSA and Ramsa Teachers Association makhoi gi demand pibiu haina Chief Minister na lakadaba lambi gi nakanda kholau kya laukre Chief Minister lakthrungai mangoina na police na oza sing adubu tear gas sizinaduna tankhai khre SSA amadi Ramsa gi oza sing gi tolop chang nai na pithok piyo amadi regular post oina laukhiba oza sing asigi promotion line leitabana Manipur lengak na oza sing asibu lauksin biyo haiba demand asida Joint SSA amadi Ramsa Teachers Association na mamangdagi Changsinduna lakwa khongjang makha tarakpo ina ngasi Education Ace ki office mamangda pundana Director unana bahonaki tungda Chief Minister na Manipur Khadi and Village Industries Board ki thauramama yawringai matamda Joint SSA and Ramsa Teachers Association ki kangbu singna Manipur Khadi and Village Industries Board takiba lambi gi mataida banner kaya sejanaduna makhoi gi demand piu haiba kholau sing lauduna Chief Minister tholapangai ki adubu Chief Minister tholaktringaida Imphal West Police ki kangbu amana oja sing adubu tear gas langsinduna tan khai khibani Police ki thawong adubu oja sing na thamoi shokna nungai taba phongdoroki tear gas bo khuilang jalakna khoida tangkhai dana tawe aro sidaida oja sing sigi marakta oja nupi miron bi oja su yawri bane sidaida akhoi yam pendaba akhoi di sumnagi akhoi se akhoi chang naina tolo phangaktabna maram orakanda akhoi se regular oina akhoi employee akhoi thabak se sangjabani aduga si adugi akhoi gi kano promotion gi system ju leitaba akhoi chahi manga hena akhoi kano thabak tobo oja sing me amama yawri bane adugi absorption gi akhoi gi sigi kano se demand je kitang akhoi kano sida haijage haina akhoi je senje lakjabane ba adubu ngarang handagi akhoi changchan jarak pasida ngasi sidi akhoi tongan ba top kano ama akhoi ama koi Manipur ki magai na ubase akhoi yam tina pen da ba ojasingi magai degi Manipur Student Federation SSA amasung Ramsa gi oja lishing ahunga chamanga lomna 6 work strike changsin kibadagi lainga ki school sing mathau tawdana lairiba sida laingak na mityeng changbi gadaba asi changbi daba si laibak thibani athubada laingak na mityeng changbi drabadi mahiroi sing gi punsi kannabagi damak lainga ki mathakta mityeng changba loinana akanba khongjang changsilagani hairi Manipur ki city amadi town singbu luna na thamna bahot namada aikhoi punamak amato oina thogdang lomina si haina mahot minister T.S. Shyam Kumar appeal tarokli wafam sing asi sangai prog da laiba Tata Motors ki showroom da pangthokiba donor minister ki NEC funding makhada non lapsable Central Pool of Resources NLCPR project ki ahanba phase ki amot akai khongat pada sizinagada gari sing urban body tareta yanthopagi thoramda phongdokhibani ngasigi thoramadu da sarugya kiba mahot ki director T.S. Hari Kumar na makhatana hai Taurang asigi damak NLCPR gi project gi lupa koti traga mari ga dasming mari nifutaruk ki senfam laire senfam asigi first phase ta thadorokpa lupa koti mari ga dasming aman traga ni thoigi manung chanang asi yanthokliba Tata S kungani pan amati Tata tipper manga asina khongolakpa amon akai sing aduna thawalda ahanba treatment lawyer ba matung lamdengda leiba solid waste management plant ta amuk puraktuna mai sungba amati har sungbada sizinagada loina nangasi yanthokliba urban body taret asina Konba lam singi yumthong khuding da dustbin ani ni su lemna yanthokani haiki ngasi gari yanthokiba urban body sing adudi Thobal Municipal Council Hairok and Wangjing Municipal Council Andronagar Panchayat Yairipok and Sikong Sekmai Municipal Council amade Lilong Thobal Municipal Council ni amot pa mayam mi na khoi ki Delhi wages ko sida mayam town ki city ki mayam singa sikoi pham chana secretary tor kan da mi bi da kana pa forum da khoi ki organic fertilizer on thok pa mai puthokpa adisi togan ba koi gas puthokpa son sina ga dorim neba adugi pandam da central government na state government da pirak padum beski makha si masi first installment ni second pera kan da orba mayam si yam thu matam da koi na pi na ba department ki officers sings amadi state government ki on masi minister koi tanara ga hona jari gai ji pira kan da gari se koi lamdam da gi lai ba yulwi mayam de kana namni prajai kana namni khalla kan da sina ga di effective way ni hena mai pakane ba natana koi Androgi gari impangge, yarpo gari impangge, thobangi gari kar pangge. Gari ye phangma kana sagi isa sagi personal use ni isa sagi khalaga thabak tawra di madu yaroi. Cigarettes and other tobacco products Act
Code Part 2003 gi matangda Thobal District Law Enforcer singi oiba orientation workshop ama pangtokre orientation adu ngasi National Tobacco Control Program gi makhada District Health Society Thobal na sinduna Thobal DC complex leiba Election Council Hall da pangtokibani. Ziliangrong, Baudi, Assam, Manipur, Nagaland na Thadurpa Cherolamagi Matung in Ancient IM General Secretary Tungalan Muivana Havron Camp the consultative meeting ama pangthokani haina tauriba sida Ziliangrong Furuki Miam na Saruk Yaroi Hairi. Cherol sida Makatana Ziliangrong Miam na Ancient IM the Silakpa Mifam Natraga Lalulub Asiki Luchingba Amata Unaroi Haiduna Ziliangrong Civil Organization Sing na Puna Laukiba Warip Aduda Adumak Leptuna Laigani Hairi. Lagliba February Nipan the Pangtokoderba National Deworming Day ga Mari Laina Manipur the Ladiba Chahi Amadagi Traga Mapan Forward the Labor Angang Lak Ama Lishing Nipan the Chanipan ga Marfutaraga Mapan da Alvedazone tablet Pizagani Haina National Health Mission gi State Mission Director Dr. S. Manikantana Fongdorkli Ngasilam Fel the Labor Medical Directorate Pangtopo Paumising Unaba Mada Mahakna Wafamasi Fongdokibane Magna Makatana Hai February Nipan Amadi Traga Marida Tankak Ani Tokna Angang Singda Guli Pizagadoriba Sigidamak Health Department, Education Department, Amadi Social Welfare Department, Ahumasi Kusamnaduna, Chatakadamani Hairi. Who am Harvestina Koida, Chikrakandi, easy Kiji Tormedagi, Iwat anemia Heidi, hemoglobin level, Siam the Luoiba, Iwat Pagi, Anava symptom, anemia Sham Nagali, anemia Silakandi, announcing the Sondam Nakdami, the gates Hanaba Honova over the sort of Hitabe, holy, Magi cardiac system, the Kai Pori, and the nutrition defensively. It's an Atana Karigumba, Madagi Bion, Masidim Kari and Jangardi, Matamzana, Alaying Hodagadi, Masina Sis and Amagi, some Marum Kokosina, some Chakagans, the kind of brain or Ganja, if epilepsy at the Sari, Adodagit or Topa Makalkagi. Brain gi anaba brain neurological disorder kaya mam su khoi piba thengni Matang Swais the break amlozage break ki matung the Manipuri Jagoi oinam Dhoni amadi Sumang Lilagi Saugrakpam Hemanta Yauna Laibasig artist ni fuguni thoi the President Ramnath Kovind na Sangit Natak Academy Award lishing ani taraga taret kusina khibagi pau amadi Manipurum sung malingi tongan ipau sing pudun lakchage Impact News meeting ta tun lebi break ki matung the mayambo mukana taram nokchari Manipuri Jagoi ki oinam Dhoni amadi Sumang Lilada Saugrakpam Hemanta da President Ramnath Kovind ngasi Rashtrapati Bhavan da Sangit Natak Academy Award lishing ani taraga taret kusina khre Isai Jagoi amasung theater traditional folk amadi tribal music na chingba tungan artist ni fuguni thoibu mana sigi dama khangatpada Manipur dagi makoi ani yaurokibane Sangit Natak Academy Award fangadaba miyoi sing adu gi manungda music ki lamda eminent artist ragama thoi Hindustani vocal music ta Lalit J. Rao, Umakant Amadi, Ramakant Gundecha Amadi, Carnatic Music ta MS Shilani, Dance category da Artist Mapan, Theatre ki Artist Mapan Aduga, Traditional Folk Amadi, Tribal Music ta Artist Tarakan ki. Hariba Manasida Sel Uinalupa Lak Ama, Tamra Patra Ama Amadi, Anga Vastram Ama Yauri. Haukiba chahi lising ani taraga mangagi oina Manipur State Kala Academy Award ngasi lanthokre Manipur State Kala Academy na folk yauna chinga masung tamgi oiba art form makal khuding makta tungan ba mawong kaya da protect preserve amasung promote tauna bagi damal yamna maru oiba thaudang kaya lauri haina Governor Dr. Najma Heptullah na thauramsida phungdokre Manipur State Kala Academy na sinduna Imphal ki Palace compound leiba Chandrakati Auditorium da pangthokiba award lanthopagi thauram da haukiba chahi lising ani taraga mangagi oina dance music Sumang Lila, Gaura Lila, Thangta, Wari Liba, Arang Fam, Tribal Culture, Literature, Fine Art, Amasung, Mime the State Kala Academy Lifetime Achievement Fellow Award, Amasung, Young Talent Award, Fanglaba Puna Mioy Kungani Panda, Governor na Award Kosinaki. Hauki Bachahi Lishing ani Taraga Mangagi oina Lifetime Achievement Award na Pungi Oza, Hizam Gaura Shingda Kosinaki. The Academy has been honoring every year outstanding scholars and artists in the field of music, dance, drama, and the native theatrical tradition of Shamang Leela
tribal culture, other forms of art, fine arts, and literature by conferring fellowships and awards which symbolize not only the highest standards of excellence but also recognizing the individual work of the highest professional accomplishment. Laimarol Khorjoiko Laikol na Sindana Maharaj Kumari Binodini gi Marifu Tarat Suba Mapok Kumon Thoram ngasi pangtok reloina na Laikol na Piba Ahanba Maharaj Kumari Binodini Ning Sing Saitya Mana Lishing Ani Taraga Mapan Aiba Sudir Naroibam da Kusinakre. Award asida sell oina lupa Lishing Taraga Manga citation ama amadi sol ama yauri. Award asi Aiba Sudir Naroibam gi Aseng ba Yum amadi Atai Wari Sing Haiba Wari Macha gi Lairikta Laikol na Manasi Kusinakibane. Award asi ngasi All Assembly Rota Manipur Hindi Parishad Tapang Tokiba Thoram Amuda Manipur gi Saknairaba Film Director Aribam Sham Sarmana Kusinaki. Manipur Laingaki Law and Legislative Affairs Department issue tauba Manipur Loktak Lake Protection Third Amendment Ordinance 2019 gi matung inna thazagi haukiba mari da thokiba notification amana Kurayasi gi MLA Laishang Tem Susindro Maitai Yaimabu Manipur gi Governor na Loktak Development Authority LDA ge Chairman oina haple haina Manipur Laingaki Forest and Environment Department na thadrokpa Gerol amana thangalakli Gerol aduna makata na hai wafamasi public interest ta makata ba order ma thoktriba fawba chatnagani hairi. Nungsinaba nupana hatok pikrabi cycle PS na konba ikaw bazardagi Pukri Hongba Memi Chahi Kunga Taru Apokpa Gaura Singhi Oina Laingakna Mari Lainaba Loishangi Maikaitagi Pangfam Tokpa Amata Hauzik Fauba Fangdri Haina Amkilgi Vice President L Nganbina Fongtorokli Ngasiman Press Club ta Laikhidraba Memi gi Imung Manung Laikai Meira Paibi amasung Amkil Ahum Puna Sinduna Pangthokiba Paugi Mifam Amada Magna Wapamasi Fongdokibani While Loishangi Maikaitagi Mihan Asiga Mari Lainana Atenba Matamda Chap Chaba Achumba While PB Ba Sina Lamdam asida lo lay haibatu khangalay masina state asida miyoi bagi hak khongaw nariba miyoi singda para ama tambiragani haiki Ngarangi announcement ogibaduga mari leina ayo Sony SK sang STPO hainangai leitana thagali judge oibiriba nangting cherina miyamu pelhanba judge amu oibagi mathau pangthokpagi damak amkil gi maikai dagi Manipur gi ima sing gi maikai dagi mabu amuka jo hanna thaga chapa phongdokchari nupi masaji gi damakta thangbam thokpa hak gi damakta social welfare haiba si se thajai legal services authority da su se thai adubu hujik phawba legal services authority na su karigumbi amanta information pirak pa laite chaluraga moi mafam adu da chalu ni inthorak panatana karigumba ama bau phangba ngamdri rohit ase ngasi mana phangiba thasi oina piba se aikhoi yamna masi matik chai na lawi Nupibu khangnaraba matung nupigi hakchangi photo thara Halaga tungda blackmail tautuna sel tanba nupama Manipur Police ki cyber crime police station na fabangamle farba nupas infalis ki Porompat Muslim Road number 2 dagi Pisubam Boinau apokpa laikhidraba Ranjit ni hairi Boinau si mamang chahi gi November thada nupi amana blackmail taurakle haiduna complaint thangalakpadagi Fanaba hotnaduna lakibani tungda thizalaba matung Boinau Chennai dagi Imphal da thasgi anida tholakani haiba khangbadagi cyber crime unit na Imphal International Airport taki mahakpu fabani hairi Senior Advocate CS Nadia Chan Singzamai Chingamathak Chongtham Laikai da leiba masagi yumda ngasi laikhidrei mahakna laikhidaba matamda masagi chahi marfu taragataruk sukre panbayai hoje fawgi oina Manipur gi oina matam khwaidagi sangna advocate oiba mioi CS Nadia Chan na oiri loinana mahak All Manipur Bar Association gi president oina chahi kun puramla batanatana chahi taragani thor by Bar Council of Assam gi members su oirami hairi Jawaharlal Nehru Manipur Dance Academy Imphal na Sinduna Assam gi Sivsagar Natya Mandir amasung Manipuri Kala Christi Kendra da numit humni chupna Festival of Manipuri Dance and Music Fangtokadori Thazgi Taritar Gitragama Toy Fawba Chathagador be Festival Asida Jan Dance Academy dagi Miyoi Kutragama Toy na Saba Cultural Troupe ama Saruk Yagadori Festival Eduda Dance Drama Kauranga Nayani Radha Sati Lai Harauba Pung Cholom na Chingba Kaya Utkani
All India Congress Committee के President Rahul Gandhi na Manipur Pradesh Congress Committee के member ओइरिबा हानगी Works Minister Dr. K.H. Ratan Kumar अमसुंग मोइरांगी MLA ओइरंबा M. Prithviraj Singh bu Arunachal Pradesh के ओइना Lok Sabha अमसुंग State Assembly Election के Congress के Observer हापलकले Ratan Kumar अमसुंग Prithviraj na State अदुगी Congress की मिखल अदुगी Road Map Action Plan Singh यंगसिनगनी हाइरी Kuntra Suba Road Safety Week campaign ki sarkom oina ngasi Mahindra Sieves Autotech Imphal na sinduna mahiroi singi oiba layak pa changdamna ba ma pangthokre Kanchipur da leiba Premier English Academy da pangthokiba layak pa changdamna ba sida school sigi mahiroi singna road safety ga mari leina ba team da athoi hen tanaki Houzik Nasinomagi Sanabagi Pau. Hufumatoi Suba Sir Chuchan Singh KCSI CB Memorial Football Tournament SSU Singzamai Mai Park Ring asi Kumalampak Turf Ground da Sanaki ba tournament sigi Tragatruk Suba match ta SSU Singzamai na FC Kangchupu Panjil Ahum Amada Mighty Bapidun SSU Singzamai pre-quarter final Chankibani. Churchan Maharaj ki meeting Makada All Manipur Football Association Lishingamaga Chamapal Yang Kaidagi Hauna Lishang Sitna Pangtok tuna Lakliba Football tournament asida mapal lamgi football team ani yauna lamdam asigi football team kun gamapan ga punna team traga mathoina knockout basis ta lamba tawnari chatharakli ba football tournament asigi ani suba Dr. T.L. Centenary Northeast International NEC Gold Cup Football Championship amadi National Football Championship for Santos Trophy da lamdam asigi sanori singna saruk yagadaba aduna maramoiraga tournament asi matam khra yethok hairi Mga Suba Chingmi Tami Unity Football Tournament ki final the LUFC Lembakun amadi All Star Kiam Gai ani na lamba tawnargani January kun ginipan gi football team kun na saruk yaduna chatharakli ba tournament asigi ngasi Imphal East ki Kairao Kendra gi manung chanba Lembakun gi sanabungda sanaki ba ahan ba semi final the LUFC Lembakun na AMLSC Arapti mayai lekai bu panjil ani amada maiti ba pibungaki tournament asigi ngasi sanaki ba ani suba semi final dana All Star Kiam Gai na PRNC Poirau Tong Babu Panjil Ani Sino da Mighty Piram Laga Tournament si final Chambangaki. Ani Subayas Mani Sarma Third Division Football League Tournament SFC Tera Kuraizam Lairak Amadi NISC Laiden Jam Ani Mai Park Ring asi Patsoi Part 2 da Laiba Pamyalgi Sanabung da Sanaki ba Tournament asida Group A gi Targom doi suba Licta SFC Tera Kuraizam Lairakna NSU Awang Potsamang bu Panjil ani amada maiti bapi pangangki tournament asing asi sanaki ba Group A gi Taragamari suba Lictana NISC Laiden Jamna UFC Payeng bu Panjil ahum sino da maiti bapi ki Imphal West District Football Association gi meeting makada chathariba football tournament asida tim Taragani toina group ani thokna khaidoktuna lamba tangnari hayeng chathariba tournament ki makha tabal league match ani sanaragani Kelo India Imphal West District Under 17 Boys Football Tournament ngasidagi pangthokpa haukre DYASO Imphal West ki miteng makada Tau Ground gi sanabungda ngasidagi pangthokpa haukibani tournament asigi ngasi sanagi ba Under 17 Boys ki ahanba match ta BMSC Taubung khongna Tau team A thangmibun ba panjil ahum amada maiti ba pibungauki chathariba football tournament asida Imphal West District ki manung chana leiba football team tara na knockout basis ta pangthokliba tournament asida sarkyari hayeng makata ba matching sanargani Social Welfare Club Hianglam Makha Laikai na sinduna lakliba February Tragani Thoidagi Tragaturuk Fauba Club Asigi Ground the Taruk Suba Men's and Women Open Amadiv Mga Suba Sub Junior Boys and Girls Sepak Takraw Tournament Pangtok Lagani Hariba Tournament Asida Saruk Yaningba Singna Atop Akupa Marol Club Asidagi Kanglabiyagani Hairi Ani Suba Haibok Trophy T20 Cricket Tournament Kraw Kamnam Leirak Amasung Cham Kagempali any Mai Pakre. Ngasi Ayug Lang Thabal Public Ground the Sanakiba Tournament Asigi Kun Suba Licta Tos Ngamkiba Kraw Kamnam Leirak na betting hana Sanakiba match asigi apib over kunda wicket Manga Turgaran
Chamaga Kungamapan Lobangamki. Matches ki ani suba batting Sanakiba, Force Ketrigaung Nasu, matches ki apibo over Kunda, batting Sanakiba da wicket Tara Makturaga Ran Chamaga Tara Laudana, matches Ran Taragamapan da Mighty Bananki. Tournamentsiki ngasi nungtil Sanakiba Kungamato suba Liktana, Tos Ngamkiba, Cham, Kagempali na batting Hana Sanakiba matches ki apibo over Kunda, wicket Nipan Turga Ran Chamaga Taraganitoy, Lobangamki. Matches ki ani suba batting Sanakiba PTRC Patsoina, match ki apibo over Kunda, wicket Nipan Turuga Rancham Gatragamatoy Laudana match asi Ranamada Mighty Bananki. Manipur Cricket Association gi miteng makada YWC Langtabal na sindu na chathariba cricket tournaments gi hayeng match later roy thas gi Nipan da makataba league match ani sanargani. Alright, with the bulletin is headlines samuhana mayam da thamsage. Manpaki Kongjang Sogotuna Tidem Lambi Amadi Uripo Kangchup Lambi da Miam na Cap ki Mayok ka Kongjang Changsin Kre Police ka Kongjang Loy Singa Bukna Bada Paumi Ama Yauna Mahiroi Ama Sokle. Citizenship Amendment Bill na Manipur da Kari Sokhanba Yabagi Haibado Kupna Nainabiu Bill da Yauriba Laibak ahum ki dagi laktuna Manipur da laizage haiba mi masing kaya yamna laibagi haina Chief Minister na phongtorokli. Horticulture Department ki mingda Imphal More lambi da yubi kwamaru Hawaii na chingba potlam singda logi wangmada tax chawna lobadagi karbar tawba ngamnadre haina driver singna maral sirakli. Amasung Manipuri Jagoi ki oinam Dhoni amadi Sumang Lila ki Saugrakpam Hemanta yauna libasi ki artist ni Fugani Toida President Ramnath Kovind na Sangeet Natak Academy Award 2013 ko sinanbay.